Ahanba maktada Salai Story Channel gi mahut sinjaduna Panthoi Mangang na mayambu taram na oksabaga loinana ikok no na khuyumjari. Ngasi su mayam gi damakta nungairaba wari macha ama puduna lakjare. Wari asigi mamingna Langoi gi Laijahen. Wari asibu ibirakpana Athouba Meetei. Hausing mayam gi maphamda wari asi khudol tamjari mayam punna taminarasi. Numidangni Dr. Laisabi Laikhidrabi Laijahen gina manau piningon bidu masigi accident tawraga sifam lambigi matai aduda Langoi na candle thalaga masigi sifam aduda khurumlibadu yengli magi karduda ngaraga ningoldu Langoi na kapliba matawdu uraga masama pitay thogli aduga okto thobi linthoi adudi magi okto du lapna amamba mafam amada khamlaga Langoi da kalakpe na yenglamlaga mayumlomda thokthakre ngayhak leraga ningon bina Langoi adubu karda puraga chatki ngasidagi tha kharagi mamangni yumjawgi kasindani linthoigi ipanda magi mamtona kapiramba tendu yalaga thamli linthoidu tendu da yenglaga ibunga okto se amukta insi thoglo totona phamungdagi iche ngaktang layo thenge pung manga tare Totodu Paizutu Haidolaga, Uri, Pamungdagi Makongdo Yantaraga. Aigi Sandodi Ichia, Aigi Sandalati Mapanda Lintoido, Ingbagi How Haiba Yandaba Oktondo, Lai Tomai Tari, Gari Chetnaba. Namidan Karatenge, Lintoido, Nipana Ha Amamagi Oktoda Hablaga, Yum the Haitaragli. Nipado, manning the Pamna, Lintoida Muna Yingli. Lintoi Satomina Dum Tawi, Nipado Lintoida. Lintoi. Aisha, Nangi Kanbada, Yumdang and Hanbangam Dravani. Lintoi the Magi Octo among the Teliba Mixel da Nipanda Uri. Ado, Tamtagi Baradi, Ainaka Libanatra, Name Kudinge. Pungtari Husilintoi. Tamcha, Kibayadi. Ain Hekibada, Totodi, Kanana like them Hangania. Aigi Wahangi Pakumdi, Aduni Adam Nangidi. Natum Zakino. Gari among Iraga, Tungmangsako. Aina Karigumba, Inaka Kulamadi. Nahana Totoga no any, Yum the Tamadavani. Tamcha, I Toto se, Miu in Abasim Kini. Mammy Oidana, Ayum Paloi. Nangi Pakum de Adunikino. Langoi the Magi Tongan the Lepaga, Lintoi Namayum Lomda, Octo Tokiba do Ying Lagalehowi. Asum the Lintoido, a number matamda, Namidang Tinglop na, Hanbayao Basida. Langoi na Lintoi Yoktoda, Hehek Tonglaga Halakmini. Lintoi na Langoi the call Todunanga Helaga. Matam Kara Hokre. Koidabado, Laisabi Amana Loba, Tishan Mafum Amada, Tishan Dami. Adoga Koidabada, Laisabi Ozaduda, Irang Togzeri. Koidabado, Tishan Mafumda, Ozali Sabiduda, Mamita, Mikup Ama Paukuptana Yenglaga, Panda the family. Kadangdu, Fanda Tamlaga. Koidabaga Faminaba Moinauna. Oza! Koidaba so Azada dum yeng laga ledu. Azanupido, Koidaba the Yenglam laga. Larikda, Karikarino Amukoli, Azanupi, Laijahen. Nasidi, Karangana Tasiko Angsa. Koidaba do Puklang Hogolaga. Oza, I Jahitara Teresure. Oza di Jahikia Surage. Jahikol Honda Sure. Kedore Koidaba. Game dog the Oza. Laijahen do Maginupi Kaudo Yaki Maringzum the Hapaga Tokre. Namidang Kara Tingi Laijahen do Lambi the Lepaga, Mavaldu Yenglaga. Pungtare Tare. Karina Man Hantak the Rulima Ongsibo. Laijahen do Maga Kangnava Nipaduda, Kol Amuktawi, Nipado, Fon Bizile. Laijahen do sounding Banamakutu Humankai, Mihundu Dangdang Chongli. Si Ure. Queen and Nuxiner Ladi, Magul Amadi, Mamal Hantari Habada. Tha ma haireko ibani pau phajana phangnadaba phare dudi ngasi dei ibani ge roiba numit oirasi phare wayam sange sumaina sauraga dum leidu sarupudi toknabana mafam ama khangna wakal pothaba phangani auto amala ibasida tomkhrage Laijahen do okto do mobile torch to thalaga khami auto do lintoi gini aduga Langoi basu maning da tonglami Laijahen na Langoi gi nakal da dong baduda Lintoi do magi mamang da theliba mixel duda Laijahen da yenglaga Langoi bada amuk yenglaga
Langoi, nangi mobile da melo. Natraga aigi nakana tongula. Laijahen da Linthoi gi wandu manada hapte I haigal ibanina. Mamitu mamang da yenglaga adam lay. Langoi du nakal da napaga adam phami. Laijahen na. Chatla sira gari se. Linthoi du Laijahen da nokfet tawna misel du da yenglaga. Langoi bada amuk yenglaga okto du thauba hawi. Laijahen du matomta murum soli. Itom leibana wayam sange. Punsida nupa haiba jase khire. Karona khabi dagi hena khare. Lairaba misinga tinabane hena pai. Linthoi du Langoi bada toini yenglaga okto du thauri. Langoi badu nakal da napaga sujilaga. Makutu machinbal da thamlaga. Mapal da yenglaga tumina tongli okto du. Laijahen na Linthoi da. Gari lai to karangan ba masindok piyo nangido. Langoi badu Laijahen da amuk yengi. Linthoi na. Hoi singe kauk tawbani. Napiro nang se. Nate okto thauri nang si napiro. Mane kaidawrage. Adudi thengmanro nang na hausu phawba thauri se. Aidi tupiyo khongrawo nupa masa malure. Matam se phatrabane. Aduna khara nganna hallo. Marak da thengbane. Yaradi nganna hanabadi adum honai. Hingnabagi lanphamda nupi ka se kibaga amata khangnadri hausikan se. Aduga nupa singsina ngaudana phainadana leithoklibani. Laijahen du Langoi bada amuk yenglaga. Mabudi thabak suba halakpa male. Mafi se loina sure. Langoi badu nokphet ka tawraga phampham masidu haifet ka lengi. Aduga Linthoi da haifet ka yenglaga. Hoi. Linthoi da su Langoi bada leithoklaga amuk yengli. Langoi badu magi thonggal da lehore. Laijahen du Linthoi gi okto du tonglaga adum chekre. Langoi du okto da yenglaga. Onthok wana tongli da ngasi di gari se. Langoi du yumda sanglei. Matai madu mamaga khwang phi saraga leirami. Matai madu Langoi ne sanglakpada ubada phi saba leplaga. Ima, ai ibungogi sak amta thibiruge. Itaima, chak to ai thirage. Tasok di sak pijakhrabo. Ima na pijakhre ibungo. Angang di sadri. Nang tasok do ana layeng sangda amutang pubirabadi. Puradabani ima. Senjaw ama phangdau leiri. Sisi phangaga soidana puradabani. Imungda matai magi masani pada mapagi manakta phamli yohen bana. Baba khaton lae ado aigi achapol lerak para hangdoi mahutane baba gi hidak lerak par oina hange. Lukhoi de long na hipna. Marai na lejarak lamni da. Hangura noi bungo. Nang khaton gane chaksa thok minawro. Baba yam ngaliye. Baba nang wadana ba mobile yengu yadro. Internet di haptana mobile de. Mobile ne na met pasu satabase. Adude ek khaton da haige internet hapiyo na. Hayrano. Nama phi kaklaga hapjarani. Laijahen lenga ki thabak tawrabo azalai sabi amani. Magi mama mapa animak lenga ki thabak loina tawrami. Mama dilai khidre. Mama ga mapa ga college amamamgi principal ngaptani. Nong ma pharmacy da Langoi du doctor na hidak irakpa che du pairaga. Money bag du paina. Yung masu sanglubagi makhut amadi mapi singdu masu itai na. Phurit khau du humjinaraga. Phurit khau da silkhar hapudusu tahorine. Hidak se hayeng lawrage. Pharmacy gi angang duna Langoi gi hidak du loksin khibaga. Thangnaba pharmacy da Laijahen du Langoi bada yenglaga leirami. Laijahen du Langoi bada. Hidak leibani pa. Nang somda lao. Nangi hidak ki che da sida puraga. Langoi bada Laijahen da yenglaga magi tungmang da amuk yengi. Hidak leiba nangonda kogbane. Laijahen du Langoi bana hidak leiriba pharmacy da changlei. Aduga hidak yonba da yenglaga Langoi bada. Kai, che du piro. Laijahen da che du yenglaga. Lupa kya wat painu hidak se. Hidak yonba aduna. Lupa yang kai wat paine. Hidak sina lupa kya piriba. Langoi bana. Che du pibiro. Ai salage. Ngai khodam ta. Hidak sina kaya piriba ibungo. Lupa chonga ni je. Nasak tuga. Migi sel handauba senjoidi. Mithai hapsilam gani noi. Ha. Lupa manga haningai leite na. Taret haningai leite na. Hapsilam neba. Sel wat paide hidak sipida bane banoina.
Ado magi phibam si yengagane hidak yolo. Sida iriba hidak singse loina piro. Meetei ni yonsinba kaliba. Aduga migi sel khitang watpana hidak phopidaba. Langoi do magi se do Laijahen dagi tap launa lauraga yam thuna satki. Aduga Langoi badu yam thuna mangki. Laijahen do yam nangakna khawang yenglaga. Hi. Kai sakrage hosiki mi do. Hidak yon baduna. Ise se film yam yenglam do male. Lairaba hero gi mateng ka panglaga hero ni gi mama mapa na hero da yadabdo. Rasida ising khara tha agane chalhaloi bunga. Laijahen do nak yet kuruk yenglam naga chatkre. Ngai hak lairaga Langoi do pharmacy ani karaktagi domina thoglei. Aduga hidak yon ba aduda. Saunu koina. Ai ma kana no khangde. Iyamba saunu. Ai gi su asoibule iyamba. Iyamba na ingondagi hidak lairaga asoiba haningai leitabagi mithai di adum hapchile. Aduga iyamba na hidak leibada. Iyamba gi selwat padi aina hidak hapangamde. Se iyamba gi hidak se. Ngasidi nanaw na iyamba da mamal lawda na pizarage iyamba. Iyamba di aingondagi hidak adum lobane. Langoi do magi iyawa sel di pirami hidak yon ba aduda hidak do lawraga. Som da Linthoi do mobile do yenglaga. Magi phone se balance yaudra maline. Mayum da halamani halamoy su khangde. Aidi kamai tawdana maga paw phongnani side. Pungsu tare tare. Som da namidang do Langoi do mi ihang hangba lambi amada matom da chali. Ma yum da khongna halakpani. Ma na handawri basa kilometer 9 mukni khongna. Gari do marang kaina dum chali adubu Langoi badu khongna dum chali. Gari amata sunapke yawge haidi ma khamlaga. Ngai haki matong ni Langoi badu khongna chalingai. Langoi bagi mamangda car ama sanda sathi na thongki. Aduga car do ising leba lambi mapangi azoba pukri manba khongbal aruba amada nganglaga pairaga tasinki. Langoi badu masamana chap yungna ising da lup tawraba car adugi manakta ising da thuna chenthai. Car da miyai selabi nupi ama wakhal manglaga sidbel na pharaga yaurami. Car do marep thumna lup tringai Langoi bana nupi do kanbirami. Aduba thengzilakpa oibana gari de khara adum latna chenbagi Langoi do ahal do hospital da pukhatpagi khudong chaba leitri. Langoi do nupi do mathakta jingkhalaga. Kamai tawni side. Ima gumbi. Sor holibani na wakhal mangbo ogani ma se. Ima wakhal tabiyo. Wakhal amda tabiyo ima. Mangakta sana gilik matum sibi. Manada sana san yanbi nupi do luhongba chatluba mali. Nupi ahal do wakhal khara lakbagum. Ibungo. Gari manungda ising changdaba bag ama yauramgani. Chen chingsinba. Aduda aigi mobile yaubani. Namabu amukta kallo ibungo. Hoi ima. Nasana imabu kallabani. Ima. Gari amala ima. Lakliba gari do okto ni Linthoi ni. Langoi bana okto khambada Linthoi oirambaduda moi anina nupi ahalada hospital da pukhalami. Namidang khara thengle ahal nupi adogi imung manungi mi khara lakpado. Nong manini hawkre nupi ahal do hospital da lady. Makok do yarbek to upsinbagi makok khara ngawri. Adoga Langoi di anaba pukhatlamlaga hospital da lakhidre. Ahal nupi dugi masa nupi ningon bidi mama bu kanbiram liba miwai adu masak khangninglami. Tawbimal uninglami ningon bidu doctor ni. Namidang pung 8 muktare Langoi badu Linthoi yokto da tongli Linthoi na. Itai di masa kamai tawrage. Hospital da muktang pukhalaga ultrasound loge khalakpa kuirabane. Adubu thabuki sel punna phangdaw leibase phangdri. Nang anam yamna kale tamcha. Aina tawke su yade. Hospital da pukhatpa haibase gari nektoini. Sel changduni Linthoi. Nangi gari gi londo thiba han loiko. Ado agi okto sida pukhatpa di yaidana. Makhwang ling yadabado okto da kamai tongdunu Linthoi. As mare dum daraga tuani ibani gi wase. Ado anaba haibase punga ma sonthabada layong henjele haibase khangsigo tamcha. Itaina narido tha hairabani. Langoi do ngihak tumina family Linthoi gi okto da tongna. Aduga ahal na piduna gari longkhiba mafam adusu yoksilaklami. Langoi do gari tasinpham ising do da yengna okto da tonglaga halakli.
Nong Langoi do magi hidak lefam pharmacy-da changlakpada Laijahen do BP gi guli leiraga leirami Laijahen di Langoi badu uri Nahangi ni padu na trosiba Mani ne Laijahen do wa ngang de Langoi gi manakta changlei aduga hidak yonba pakhang macha da Ma hidak da ai selfie ragi bungo Nahangi da ayam bel haude Hidak yonba do Langoi di yenglaga nokli Langoi na Isal Nangi maungse ayam hainade Laijahen do Langoi bada khudom biga haifet thangalaga He Namai do khudom sinda poplong thamjilakani Nangi imung da anaba mi yaure haibase ai khangi Aduga nangna thabuk suraga hidak lei haibasu ai khangi Ibunga chede iriba hojik sizinariba hidak singda loina piro Ise hidak ama khakne anaba na jari se adugi hidak da piro Ado chede iri hidak sidi mayamne Leiba ngamdri oirini magi se Nang kanano Sidami hidak leiba lakpasing hidak leibiraga mingsa taliba haibaduro hidak yelaga Challo he ada Mingsa tanba kaina Mingsa tanba pamadi nahana photo kapa ga thagat loidra Laijahen do magi phone do bag tagi lakthoklaga Se ai nangoda hidak pige Ibunga se ai mangoda hidak pige nang photo amta kapira uka Mixel amta tangi Facebook da Hidak yonba do noklaga hidak hapli cherangda Langoi do yam sauningna Ina se ai sel sidalere Langoi do hidak do tap longna pairaga chakre Auto manungdani Langoi bado murum solaga tongli Kainonggi na pini masina pisi Sono phuno subadawna Mathangdi mafum amadagi leirani hidak Linthoi do auto thongna Kaidarage tamcha Ha kem tawdeda Yum yorba Kaino parking dagi thawdorok ta ngairi kaino Oh khangdrida ko ngawri da weba Nate kaidarage ba tamcha nangbo As kem tawdi mi makhat lei haidune Linthoi do kilometer mari manga mu thaurakle Langoi bado okto da uiraga tongli Linthoi do lambi da khamlakpa mi amasu haplaga amuk thogalakpaga hauji okto da tonglakpa na piduna Langoi da he nupa hidak liba nupa Langoi do khangpre khangna hogale Linthoi singangak na pidu da yengli kari no yema as masi amu oiramene ai diba as Linthoi do okto do khamaga kaida bu yarage tamcha kem taw de okto driver okto da thogalo Langoi badu Laijahen da yenglaga tumina tongli okto do Linthoi sumagi mamang da theliba mixel do da Langoi da amuk yeng Laijahen da amuk yeng tawna Thamsa sibu mi gi pot ka hura laga chelak li jalo mana mi sida kiri siba Laijahen do okto da tumina dum tongi Langoi da amuk suyengli Langoi do wa sungang de Laijahen da mayum gi thongal ma pa phau yengna tonglaga thongal la lehore Laijahen do Langoi do mamon nok ni yenglaga lehawi okto da Linthoi se sor ama sangna holaga matom da khali ha ni hektai da Linthoi do magi mamangi mixel do da yenglaga adudi kaina no pisina tamcha da no aga yengale misina Laijahen do school loiraga okto ngai ringai maga khangnaramba nipadu gi phone lai Laijahen do phone do yenglaga tha magi matung ngasi call torpa natu do kaine ramaline phare ngasi number sindoke Laijahen do laikai amanda home tutor chatpani Laijahen do mobile da sim anauba kana haplingai khoida badu Laijahen da oja nang yum pangkhiroidro Laijahen do khoida bada setlauna yenglaga khoida ba nangsida sangawamta Angang mayam da matin kut yotlaga khoida bada kina yengli adubu khoida badi lam henmandana tuition mafam yamna honglaba angang ni aduna Laijahen gi mihun khoida badi khangde khoida badu Laijahen gi manakta yam harauna changlakli khoida ba la inakta lepo hoyoja Laijahen na khoida bagi manadu tap longna pairaga mathango jada adugumba hauna dablo chatu tawgadra ha tawgadra oza ila leba ai matung taw yoroi boza nang ngasidagine tuition lakpa yaroi angang mayam du walauna noi Laijahen du irikso okto ama reserve tawraga Langoi hoida lakli ai su phananga na ti tongbane nangi okto se
Nang octose sidagi hena yangna thoba yadraba yamba. E-rickshaw thawbaduna. Hoi hoi jan. Ai thogi. Ado haujikan se nupi na mathak thongbani pa singda. Iyamba kaina yam kanna kaunaragli jan. Kahawe ibung. Angang sing pullu tawbaine. Ado ibung gi octose aina reserve lawrabani ko. Hoi jan. Laijahen do Langoi gi yumda changli. Onthongna daw phaba haibadani Laijahen do. Ngasi di Langoi do mayamba do sathina mabuk thinba lengba tawena. Mayumdagi yumgi maningda thongal oiba moigi lambi da chinthorappaga. Laijahen do yumgi maninglomdagi Langoi gi sumanglomda Laijahen do changsilakpaga mayokni Langoi do. Langoi ga Laijahen ga do khangpre khangne Laijahen na. Hoima. Nandi sida kadoiba. Ai gi se nangi na yumda laini. Hey, hando. Angawi sono so bisidi. Men malami ta dana makok sak par khangdi. Chatho sada. Somda mi sina dor khansida. Langoi da thongalom da chenthoki aduga imunglom da lokhoina kapado somda Laijahen na tari. Imung da kainom tawre. Magi se gari phaba chali oiramni. Ai do da khangdi. Hekta changlaki. Langoi bana oktu ama puraga mayum da lakpada. Matai maga mayambaga do leiramdre. Mamaga lukhoi gi machani paga do thongal da phi khara ko alaga leirami. Langoi do oktu dagi kumaga. Imari sida kana ngaiba. Nayamba do natai maga nupi masa masak phajabi amaga na hospital da pukre. Law nangi pharakli bok to sida ne chanaba tawsi. Langoi do matomta. Pi labane di. Nong mahokre Langoi do linthoi ga phone da wari sari. Linthoi do Langoi da sathina warong na sauri. Haima nangna khangna de haidubo adu aina kamaina thajadoino tamcha. Linthoi aina haisi hana loina taraga nang saw phaniba. Aina pi se kanano khangde habane. Nong nangi okto da tonglopu nupi dune. Adu din nangna kaino ma soila lamani ye. Mani yumda thawaina laido. Nangna phone op he tawrido. Sim ani pai braba. Ha. Nangi tino to bo war ma mangi mobile duda. Ha. Sim ama muhab tawbagi nupi du yumda lakpa natro ba. Police oido nupi ni side. Nang hospital da lao. Aduga ne nupi masada hangula do di. Ai hospital da lai. Langoi da magi sahi tara manga heleva ki peto git launa sauna namsili. Hospital manung dani. Lukhoi do mabuk dagi ahen be ising lokthok badagi thinba lengba phare. Aduga appendix so pukhai da badagi samna da lokthok hore. Aduga Langoi di karimata khangji pause. Lukhoi do Laijahen da yenglaga tumina hibli lukhoi gi nupi thabana Laijahen da. Ibema nang buka nano hospital gi sel su nang na loina tawbire adusu private hospital sida aide makharom daini nama namit humni leitaba ya re nama ando inama mobile pai bro mobile Langoi khaktani imung da mobile pai ri base lukhoi gi mobile di anga gi sanapur onkre Langoi gi imung sathina lair ba imung ni aina mi dangwai ram amuk laki nama ado aigi soi yaudana inama hoi yumda hanbadi yaroigo nangi soi yaudana lukhoi da thaba da yenglaga sugatlaga thaba imaga ngangadi thoki bani mapanda nasani bado ningai tornani imada asaput lebiyo namo ibe mana lupa songa pikhibani ha lupa songa udaba kuireda lupa songa kaito mi mangsta Laijahen na inama se lupa lising tara mangane yongge awal apagi thamo Laijahen do no aga thokre lukhoi di lupa lising tara manga do ubada masadu nikpada loikre lupa karor ama pirambaga chapma nakre haraubana lukhoi ga thabaga do Laijahen na piramba sel da mamit kuptana yenglaga lukhoi na tauba ngamba mini ne Linthoi do Langoi baga lukhoi gi anaba ka da changli lukhoi na sina mukana Langoi na Linthoi na da so men ga ta je dei bo el na hobo mingak ta ngai ba sida lukhoi Langoi Linthoi Laijahen potre kok sham lai da loina la ka dore ising khara lau thokhi badai khadang di phajana no me he magi na pina hairak pani somda lukhoi na Laijahen gi minga palak paduda Linthoi di bing laukre ma di sida leite na tamcha men na mata jeda el na hobo mi ngak ta mayok na boi tor da nai se
Itai masu el na hawa ming tholamadi lamba si loina charam dobane. Lukhoina Madi kanano hai bunga. Kanam na titaso tinabane. Linthoi do Langoi na tinabane haibado na hena thamoi sokre. Hena thazaba mangkre Langoi da. Lukhoina Yarida onthok na waiba. Khangnabane na khumlaga loire. Ado aibu bukhalamba masak phajabi sel pirambi hospital gi bill thibi. Hidak leibiduna kana amu adude. Linthoi do mapi ira chena Langoi de yengi. Thaba samakok sana Lukhoi da sauna yengli. Nang matang yam zade ko. Langoi na. Taso. Ai nupi do kanano khangde. Maming su khangde. Ai kari mata khangde. Masak khangdaba mi amana simai na mateng. Doctor Sangli. Mayam, Doctor Laiye. Mayam hospital da wakan nangang bigano. Mi su yamale. Tamo haksang kamdo bibage. Ahen ba ising korfu ama jingthok padubu yang bro. Doktora, khwang naba se ising leibera. Khwang sidi chahina ni tamo. Thabak yamna subagi khwang chatpo oidone. Ado khwang su yengthokse. Langoi na. Doctor, khwang gi hida ka pase khwang hena soksile haina batai. Noina pamdragadi kablushida. Sajel tawraga hani yengsi. Doctor na Lukhoi de hidang macha makablingai Linthoi du mapal da thoki. Langoi du Linthoi da tanaki. Linthoi gi maningda Langoi na ina na. Aseng bado horen nupi du laaga hangoba du inang. Linthoi da chana chana. Ai hangarai. Ai khoi bungo di. To di. Akhoi bungo ga imaga hotel la tan charam ne. Ai chana batawrak. Nang nupi du ga phasana khangna. Ai di auto thawani na. Nang aibu matam ge awan bana hinarakta bohiramni tamcha. Ado chitpham letraba kan amamba lambida kaidorungda khakhalake kharakano. Linthoi du he kapaga chatkhri thuna Langoi du sawna mana paiba yandre. Namidang ni Laijahen do hospital dagi singthoklaga puthorei Langoi na. Nang toisi gaino. Nang naingondagi pamisi gaino ba. Laijahen do Langoi da munna yenglaga momonok na mapira chena. Noi mungi mateng pangi ne gise. Kari nang na ekhoi gi mateng pang doriba. Nang kanano phau masak khangdaba ina nang gi nateng kari gi lodoriba. Sakhang na dradi mateng pang ba yadra haise. Yai. Adu ba nang na egi iteng pang bada aingon da sokpa yamna le. So ido karino. Aingon da hairo adadi. Narai ba yamna pharabane. Nangbu sukhang khangdaba ai amana nangi imungi mateng panglibase aise noi imungi imoinu ne he ichang nang ngai ko aina haise hana ta ko aingonda saudringai nangi problem do karino ado han hairo aina nangi mateng pangbada nangna aingonda du amna sauri do Langoi da Linthoi gi wan do Laijahen da haibadu yamna phajadaba ama oigadawre maramdi angang masa tagadra khanbagi adogi mathakta magi sahorba mateng su panglibanina Laijahen gi maisu yengdaba yandabagi matang asidadi nungsi nungon gi wa hawdukpa yaba natre haiba Langoi wakhal tai Laijahen do yam singna Langoi ne wa makha tarakdringai satlangna thoki Langoi do Laijahen da yenghau na Linthoi gi mapham da ise puksil yamna pikpa su tare aduga kanano khangdabi nangi na phom dana amu aise Migi tobi mal khangdaba tagadawre Langoi su Linthoi gi maong duda phone tawba ngamdraba mali nong manini haire Langoi da Linthoi da phone tawde auto parking dane Linthoi da Langoi gi mobile number do yenglaga lepa leitana tari bit anigi pirang do aduga Linthoi do Langoi gi number do block haina thaba English ki wahai du da namseli aduga Linthoi na Langoi gi number block thamlibada Linthoi gi asoiba amani adubu warauba sawa henkibana Langoi gi mobile number block pikre Linthoi na Linthoi gi tungdagi nipa ahal amana ibema chanaba tawsira ha hoi ibu chanaba tawsi Linthoi da magi mobile do bara hafam mamang da theliba kaukta adu da hapchilaga auto do start tawbaga auto thana ba senaba nipa duna ibema nangi matam wali ne mi so amakhak tani tonglibado Linthoi do auto do amu thalaga ibu chatawba wali ba male hoi phare adudi ai adum phongge ko hoi ibu
Ngasigi ahingsu Linthoido phajana kaplami ngarang hangum toto du masigi manakta changlei iche auto gi loan singma ngamdrabo Linthoido hiplambadagi phamlaga hoi loan singbagi sel konatre adudi ai laik tamba tu ora kai hi tok doino hausiki matamda laik haitraba mina ushiloi nangna pamba mata phangloi matik chadraba nangi apamba nungsibasu amata phangloi lakani amuk sakhini nang wa hogani yamna aduna nang ayawna laiktam da bayante okto music thok bayante Linthoido phamongda makhut ani da khuda thamlaga mamai du upsilaga khayat chiklaga thamoi khudum singna kablami nong manini hawkre Langoi du Linthoido phone tawda chatre Langoi du mapi ira trena awa langtakna ba amadi pakhatpagi mihul chonglei magi thamoida mabuk su saugalei Langoi do masadu thakthang niklaga adubu handak laise hena magi imungda pangwirakliba angakpa mateng amana Langoi do nongani karakta ha haibadu oire private hospital oibana lukhoigi layengmal phajana dum changlami khutna thekpada Langoi do humang tai haibaduni hospital gi bilduda Langoi do mamaga hospital gi hotel amanda family Langoi do khara sauningna private hospital da do he pusilami dai masu hai natai matani ne laisabi isina pusinbani adu ai khoina selting badi nate dana adu idai mana hairamadi phai habani ma nayambagi maongduda kanana lenga ki a hospital yuna puba nangdawrigi moigi upa gari manba okto duda laisabi isina migi okto tu purak lambagi nayambane kudagi salhori bani nayambada hainu matam heladi noigi gari puk manungda pokhairaga siba kariye appendix haibra adu sunya samna da loktho hawri ni doctor na adu de ngonda haidaba appendix su yawidi tasawgi se engonda haidaba noina nangbu wari saba phangbro napi macha do hek lakpaga thokhrani doctor na tanthokpa ikayena sungsang su sanglak nangbu wari saba phangbro Langoi do matomta murum soli machindu usina phautupa mankhei adubu Langoi do machin tumde masak matawgadi phasakraba jani Langoi su wang sauradana Laijahen gi yomdani Laijahen do mabunga chaksari Laijahen gi mabung korona tolop ti loisilamani mi yana balayang bada tombi Laijahen da chak to na bit yamna leite tombi do engonda korokanu tamo hoi pangu mi gi mateng do Ivani khak leibani samu na mayeng tadana iroi yaudang nate ipa su ima lekhidraba matung napi atombi thiraga leikhidaba chahi kun mathoi haire ima atombi gi maja napi su ganna doctor oikhre tamo ai ipa masak khangning ba kaisu phaude aduga ipa gi masak su khangde ai sibada ipa la hangana ai di mi gi mateng pangba masina igi wakal pothafamne ado toksinaba Laitaba sabadadi mateng pangloi minna ubada pangni hoini adugini ne isalne school halaga yumda halakta khai tuition chalaga amuk pharmacy dagi hidak kokthong leiraga yenba chatlibado gari macha sida chalu haisu yade tamo ai kuina hingdaba yande aduna ai gari thauba yande langi gari muk safe oiba laitre hauzik matamgi lambi sida koraudo jagum sengna Noigi hauzikangi okto kuthongna hena ki khreda yengo ai gari mamai bumper gari gi matai ga duyo okto na khyat pangaktani ai okto thaude adadi okto thauba mi da haidoba jagumda ai sengi thamodum yanida nana mala adi nang waroida inamaga phatraba ai bharada dum lekhre khango yare hogolo koraudu khuzai du pairaga tamna hogolaga kibam yawe angangni kaina Langoi na kan biramba napi ahal korau amadi Laijahen gi mama atombi gi yumdani masa napi ningwan bidu magi kardu sumangda thausilei ningwan bigi mama do gari manungda ai di nipa masa do amuk tang di thingna ningi bema mana igi mateng panglamdraba ngasi aina nanakta phamlibase phamlamdaba su yai ima na thamoi aduk sengna ni zariba thaujal dubu ibu thongna kari gi uburido neima Imana kumhauro ai hospital dane amta chalukhige hoi gari do tapna yenga thauko
ꯑꯩꯗꯤ ꯒꯥꯔꯤ ꯊꯧꯕ ꯀꯤꯔꯦ ꯅꯤꯡꯉꯣꯟꯕꯤꯗꯨ ꯃꯥꯒꯤ ꯊꯕꯛ ꯇꯥꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯦꯁꯦꯟ ꯔꯥꯎꯟ ꯂꯥꯛꯄꯗ ꯂꯥꯏꯖꯍꯦꯟꯗꯨ ꯅꯤꯡꯉꯣꯟꯕꯤꯒ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯂꯥꯏꯖꯍꯦꯟ ꯑꯃꯗꯤ ꯅꯤꯡꯉꯣꯟꯕꯤ ꯃꯄꯥ ꯑꯃꯠꯇꯅ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯁꯛ ꯈꯪꯅꯕ ꯅꯠꯇꯦ ꯂꯥꯡꯒꯣꯏꯗꯨ ꯃꯌꯥꯝꯕ ꯌꯨꯝꯗ ꯄꯨꯊꯅꯕꯒꯤ ꯐꯤ ꯂꯣꯏꯁꯤꯜꯂꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯒ ꯂꯥꯏꯖꯍꯦꯟꯁꯨ ꯆꯪꯂꯛꯂꯤ ꯅꯤꯡꯉꯣꯟꯕꯤꯗꯨꯁꯨ ꯊꯪꯅꯕ ꯐꯃꯨꯡꯗ ꯅꯔꯁ ꯑꯃꯒ ꯑꯅꯥꯕ ꯑꯃ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯃꯈꯨꯠ ꯄꯥꯏꯔꯤ ꯊꯥꯖꯒ ꯃꯃꯥꯒ ꯑꯉꯥꯡꯒꯗꯤ ꯑꯣꯛꯇꯣ ꯋꯥꯏꯕ ꯆꯠꯈꯤ ꯂꯨꯈꯣꯏꯗꯨ ꯃꯃꯤꯠꯀ ꯃꯆꯤꯟꯕꯥꯟꯒꯗꯨ ꯆꯤꯡꯂꯞ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯂꯥꯏꯖꯗꯤ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯍꯣ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯇꯥꯆꯧꯒꯤ ꯑꯦꯛꯇꯤꯡꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦ ꯄꯨꯛꯇ ꯊꯥꯡꯅ ꯂꯦꯜꯂꯤꯕꯨ ꯅꯥꯗ꯭ꯔꯗꯤ 이베마디 정례 그이노 마성이 해봐 라이제헨다 마 아이디 까나노 랑고이도 끼나 라이제헨다 낭라이 해보네 이베마 낭나 레비바 아이기 모바일도 인터넷 풀다 합슬로 욤다 펌뭉다 필름 잉나바 라이제헨도 랑고이기 마낙다 레빠가 타모 이마기 모바일 아마수 레비라다바네 피 사ꯕꯗ 와리 따나바 이나마기가 다소 와티 영광이는 그래 몬도 비로 합진게 이가이바 상캉더버시부 허이 에르나 밍로이나 호버싱셰이 마이자네이네 루코이 랑고이 라이제헨 아도 낭나 농마 가리 액시덴트 tawramena kankiba halnupidu matanga sak khangnaramladudi pattana lairaba ikhoi gi mateng khitang di tawraklamni ꯅꯤꯡꯉꯣꯟꯕꯤꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯑꯅꯥꯕꯒꯤ ꯗ꯭ꯔꯤꯞ ꯌꯥꯜꯂꯝꯕꯗꯒꯤ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯨꯈꯣꯏꯗ ꯁꯠ ꯂꯥꯎꯅ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯂꯥꯏꯖꯍꯦꯟꯅ ꯑꯗꯨꯅꯦ ꯈꯪꯉꯦꯗꯅ ꯁꯣꯅꯣꯁꯨꯕ ꯑꯄꯪꯕ ꯄꯥꯈꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯦꯅ ꯄꯥꯡꯉꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯆꯥꯅꯕ ꯄꯥꯡꯗꯧꯕ ꯁꯣꯅꯣꯁꯨꯕꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯩꯝ ꯄꯥꯝꯗꯦ ꯃꯗꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯜꯂꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯤꯁꯤꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯣ ꯁꯤꯗꯩ ꯍꯜꯂꯦꯅ ꯅꯣꯏꯗꯒ ꯂꯥꯛꯑꯣꯏ ꯈꯜꯂꯨꯅꯣ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯩ ꯂꯥꯛꯇ ꯈꯣꯠꯇꯕꯒ ꯌꯥꯔꯣꯏꯀꯣ ꯅꯁꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩꯗꯤ ꯉꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯣ ꯁꯤꯅꯤ ꯂꯨꯈꯣꯏꯒꯤ ꯋꯥꯍꯩꯗꯨ ꯂꯥꯏꯖꯍꯦꯟꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯤꯡꯉꯣꯟꯕꯤꯗꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯃꯊꯪꯒꯤ ꯑꯅꯥꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯤ ꯂꯥꯡꯒꯣꯏꯅ ꯂꯨꯈꯣꯏꯗ ꯇꯥꯆꯧ ꯐꯝꯕ ꯆꯠꯂꯦꯅ ꯍꯤꯞꯆꯤꯟꯒꯦ ꯑꯃꯨꯛ ꯈꯟꯒꯅꯨ ꯃꯥꯏ ꯄꯥꯜꯂꯤꯁꯦ 이까이바 하이버도 ꯈꯪꯅꯕꯒꯤꯁꯨꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯕꯁꯦ ꯆꯣꯞꯄ 이까이바 ꯅꯪꯕꯅꯦ ꯂꯥꯏꯖꯍꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯂꯨꯈꯣꯏꯗꯨ 이까이바 ꯐꯥꯎꯔ ꯃꯥꯜꯂꯤ ꯂꯨꯈꯣꯏ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ ꯂꯨꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯟꯈꯤꯕꯒ ꯅꯤꯡꯉꯣꯟꯕꯤꯗꯨ ꯂꯨꯈꯣꯏꯅ ꯗꯤꯆꯥꯔꯖ ꯇꯧꯈꯤꯕꯒꯤ ꯆꯦ ꯄꯥꯏꯔꯤꯕ ꯅꯔꯁꯇꯨꯗꯒꯤ ꯆꯦꯗꯨ ꯂꯧꯔꯒ ꯂꯨꯈꯣꯏꯒꯤ ꯂꯩꯐꯝꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯡꯒꯣꯏꯁꯨ ꯂꯥꯏꯖꯍꯦꯟꯒꯤ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡꯗꯨꯅ ꯂꯥꯡꯒꯣꯏꯅ ꯂꯥꯏꯖꯍꯦꯟꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯇꯦꯡ ꯍꯦꯛꯇ ꯄꯥꯡꯂꯛꯂꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯕꯨ ꯍꯦꯛꯇ ꯅꯨꯡꯁꯤꯔꯝꯂꯅꯤ ꯈꯟꯕꯁꯨ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯥꯡꯒꯣꯏꯁꯨ ꯃꯗꯨ ꯈꯟꯅ ꯋꯥꯈꯜ ꯐꯥꯊꯔꯤ ꯅꯣꯡꯃ ꯂꯥꯡꯒꯣꯏꯗꯨ ꯑꯣꯛꯇꯣ ꯄꯥꯔꯀꯤꯡꯗ ꯂꯥꯛꯏ ꯂꯤꯟꯊꯣꯏꯗ ꯁꯦꯡꯗꯣꯛꯄ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯑꯣꯛꯇꯣ ꯊꯧꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯂꯥꯡꯒꯣꯏꯗꯨ ꯂꯥꯏꯖꯍꯦꯟꯒꯤ ꯃꯑꯣꯡꯗꯨꯅ ꯅꯨꯡꯁꯤꯒꯅꯣꯁꯨ ꯉꯝꯗꯦ ꯂꯤꯟꯊꯣꯏꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯂꯥꯡꯒꯣꯏꯗꯨ ꯃꯍꯧꯁꯥꯒꯨꯝ ꯌꯨꯝ ꯃꯆꯨ ꯁꯪꯕ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯅꯣꯡꯃ ꯂꯥꯡꯒꯣꯏꯗꯨ ꯃꯇꯣꯝꯇ ꯌꯨꯝ ꯑꯆꯧꯕ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯈ꯭ꯋꯥꯡꯗꯨꯗ ꯊꯧꯔꯤ ꯑꯃ ꯀꯤꯔꯒ ꯑꯋꯥꯡꯕ ꯌꯨꯝꯗꯨ ꯃꯆꯨ ꯁꯪꯅ ꯑꯩꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯅꯕꯗꯤ ꯅꯪꯅꯤ ꯂꯤꯟꯊꯣꯏ ꯂꯥꯏꯖꯍꯦꯟꯗꯣ ꯑꯩꯒ ꯃꯇꯤꯛ ꯃꯄꯥ ꯌꯥꯝꯅ ꯆꯥꯗꯦ ꯂꯤꯟꯊꯣꯏ ꯑꯣꯏꯕ ꯌꯥꯕ ꯋꯥꯈꯜ ꯅꯠꯇꯦ ꯅꯪꯅ ꯑꯣꯇꯣ ꯊꯧꯕ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯁꯪꯕ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯆꯥꯅꯔꯣꯏꯗꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯋꯥꯈꯜ ꯁꯥꯒꯠꯈꯤꯗꯦ ꯑꯄꯤꯛꯄ ꯑꯇꯦꯟꯕ ꯎꯔꯤꯅ ꯑꯆꯧꯕ ꯎꯄꯥꯜꯗ ꯌꯦꯠꯄ ꯍꯧꯔꯨꯕ ꯇꯥꯍꯧꯒꯅꯤ ꯂꯥꯏꯖꯍꯦꯟꯗ ꯑꯩꯅ ꯇꯠꯈꯤꯅꯤ ꯂꯃꯈꯥꯡꯗ ꯂꯥꯡꯒꯣꯏꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯤꯟꯊꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯂꯥꯡꯒꯣꯏꯅ ꯂꯤꯟꯊꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯤꯉꯩ ꯂꯥꯏꯖꯍꯦꯟꯁꯨ ꯂꯥꯡꯒꯣꯏꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯝꯃꯤ ꯌꯥꯝꯅ ꯀꯤꯅ ꯃꯧꯅ ꯂꯥꯏꯖꯍꯦꯟꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯂꯥꯏꯖꯍꯦꯟꯗꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯌꯥꯝ ꯀꯤꯅ ꯇꯞꯅ ꯊꯧꯖꯔꯤ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯧꯕꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯑꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯧꯕꯤꯃꯜ ꯊꯧꯔꯒꯦ ꯈꯟꯕ ꯍꯧꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯈꯤꯗꯧꯕ ꯑꯃꯁꯨ ꯂꯩꯔꯤ
Laijahen du Langoi gi yumda gari macha du thaujelakpada thongalda car fajaba ama khamlaga leirami. Laijahen du gari macha du khamaga tapna insilaga sanglei. Maningi thongala duda gari macha duda asapo kharasu yalakli. Laijahen du migi yumgi maningi lambi duda gari macha du khamaga mangaktu tapna insilaga sumangda yenglubada masak matau phajabi ngorok ngobi leisabi macha ama phamlaga leibado Laijahen ui. Laijahen du wakhal phathara maga khangnaba oira jalo lan hekta khanbasu phatte puksel asuk chawbi aina kanano karino han hekta khangdringai pinglak bayatri adubu mi lakli banina changkhire gei Langoi hoida lakli bado ningon bini ningon bidu thajaga lukhoi ga amadi mama ga phamli ningon bina ibung do aiga aikhoi humda amutang chatpa yaradi imana yamna haraujarani ye ima iche ibung khoi oh ibe magi ima oire ibung ono mateng panglambado mateng panglamba nate ibung imagi thawai kanbirama bane tanja dada lukhoi gi pharak to amuk ngangba hore hai khura kauro nang de no popu yakhini nang bu chai kya surage ni ha ibung ga jauba nangi wathi do matang sa de da ai se hikun mathai sudore ibung ima hai adudi ima ko gano ibo ko ai di chahi ni phu hairabugum bane ai gi makhada nupi ama leirame adubu magi nupado nupi ama lona koiramdana isen nupi do magi nupaga magi lona koiba nupi duga sillaga hatoklaga hakum ising chawbada thadarakhi ningon bidu mamit mana yungaga lukhoida yengli aduga somdana Laijahen do noksu nokli wari du suki na sutari aduga somdana Langoi du khul amagi legaida lithoi hangli punsibana yumna ka konana hangoi do Langoi do gari macha du gi kumtharaga moigi yumna do ai kauri do onthok pun nupi khukoi ni nupi koiraga yumna khangdradi kaino ma soidro du de ye kamanara madi kamai do ba ada nga ma tholei sida hang Langoi da thongal da tholakli ba angang da yenglaga changi mana uri ba angang du linthoi gi mopa toto ni toto do ising pere ama pairaga thongal gi pukhri macha ama leibada da ising lamingai ibungo ai mi amata hange toto do ising du soklaga pere su yalaga kanano hango yamba linthoyena auto thobulei sabi ma khangbro laoi tungilo adu de khoi chene ise ga khangnaram bani pa sibagi baton tobula ai roi yambai se nati sungkoi ropane o ai wakhal tare laoi tungilo yamba Langoi do punsibada khut khalaga changlaknaba kawi linthoi do inkhol da alu hawai tharaga leirami mamai mami to su phibam yamna soklami linthoi do toto do phadigom ising sairi Langoi do tumina lepli punsibana linthoi da nupi do Langoi na kanano karino haiba khangbana tilinthoi men amata tadana tasogi mateng pangsilapane aina sung khanbada nupi do lairabagi mingda loan ga lauraga tangkhai chabiga tarumdo male haidi haujikan se business se makhal makhal tawidana aduna noi anigi marakta leinari bu wakhal tana dabado hauji singdoknaro Langoi na bani Langoi di tasingna landabane Langoi na nangau to thobato ise kagino linthoi do hawai thana mapi so amo amuk dai thokli manaton du susu tawraga mina usitre adui tokpane selse khara lemna talage na khalaba adugi mobile number di kai siliba mi da yetna basin bani da dudi kayaruk sing du koino ai nubi do masak khangde haise hana khangnadrasu haujikti khangnaraba natro kai khangnadeba nang na egi wakhalon khanglamdaba se ai angapu phawai hana di khanglame ado haujikti khangtre nang nei thajadradi hauji chakhrisla dudi toto do ising saib do salangna lepaga yar he dudi ish mi alu hawai haura kan sida linthoi do pot thana makhada dum yenglaga thenge hana badawro nangoda pinaba pakhum ai sem sa haudre nang dona ai nangi wahangi pakhum amata piba pamtre matam se yamna hokra male Langoi da tumina thokre punsi budu linthoi da haife yenglamnaga Langoi gi matung da inaki Langoi na khara lapkhi baga linthoi da Langoi da yenglaga lehawi mapi ira chena
Langoi do gari da tong na khali matomta. Kaisho halarai. Nangi egi hokraba punsi. Pakhum phajade. Egi wahangi. Khajik ta phau yenglakti nang naibo. Yenglare khanbagi maram lai. Amuk khana yenglare khanbagi ni maram do. Ai lande habada. Asengba khangnaba hotna khidabanina. Ai lalaba mi am habdo hele. Somda ningon bidu chatkre Laijahen do Langoi gi mama da phamna. Ai ga satke ima. Chatpa sattaba ngai ko. Nangbo ngahan makai kedobagi laktrino ha. Ima ai de lairaba thiraga anaba layengba andai hidak leiraga pibiba smai tawraga puk thanjaba napine. Hoi nabunga punna chalo. Adubu isan gi laman budi mapok simagi singba ngamloroi koi khoina. Kidney yolaga singdo ngare. Tamo ai laman thawba lakpa nate ko. Kidney ga yon birano. Nabukta yetumna photpham le re tamo. Inama ai sakpudi chara roige ado nga lerusi na maibani. Nga chawo. Yarani ibema no mayu ama punna charaga loire. Inama ai do nga lerakpa kawbane. Ado ai nga di leramge. Ibung di thabak sakhibra. Ibung ado mama naba amaga nabi unani na sakhibani. Thajana mama gi wadu thaidoi. Mama nabagi nabi chelune na phagi tawrambani. Adudi ai nabi chelakpa ngai gi nama. Namidang Langoi do phamung da tumina phamli. Lukhoi namagi kada machani pada. Ibungo nang khaton do sida mukta lakna ba hairusu. Phajana hayo. Maong amani leido nang khaton do. Hoi paba. Yohen badu Langoi gi kada sensinki Langoi do lukhoi gi manakta phamli. Thaja su phamli. Angang dudi maboka thangnaba yumda khanaba tayena changki. Lukhoi na. Ibi ama laijasu laambani bungo. Matam kuina ukhidabana. Laijahen gi wakhal khanba kiruraba Langoi do. Laijagi ming palakpada Langoi do wakhal khara nauthokpagum. Kai hablai no mabo. Adumaina haiba yaba wana te bungo. Aidi Laijahen do imungi mibu ahenba pami. Ohiba yaba wana te dama duitema. Minungsi haibasiga nungsiba haibasiga khitnei tema. Minungsi haibasina mateng pangbadune. Aduga nungsiba haibasina lipibadune. Ibungo ngasi mana laklido maithong maka lami. Yengba nungai maithong do maki semi. Magi wahai hanadagi koidana ngangi. Oithokpa yaba yadaba haibado loinaraga khangdo. Aduga nangna kanbiruba ahal adugi masana piyu su laklambani. Makhoida amukta lakpiyu hairambani. Laijana maga satnena ningai tawrambani. Kaigino khangde. Magido nangonda khambanjaira. Mobile number do Laijahen lahobani. Napi masadugi. Itaima. Ailin thoiga khangnei haiba. Laijahen di khangkhibra. Haide ma kari mata khangde. Lukhoina. Lin thoidu phabani ne. Adabu Laijahen gi wakhalonsu khangdo khomta. Kanana hena lumba yangba haibadudi nasana tomta mayengdu oloibungo. Adabu Laijahen aigi thawai budi kanbiramle. Nong makalaga Laijahen ga Langoi ga do ningon bi hoida. Laijahen gi gari machadu da chalami. Laijahen gari thauna. Namana bado napi chalaba. Langoi na tapna gari maningdagi. Jende. Kainakre. Langoi du thamoi sokna. Imana bana mayamda changlaga sensi haibane. Ado nupidugi pakhum amata phanglaktre. Nungsiba haibase warau naringai matam khara hek pau phaunadabada adum kainabane ibung. Nupa nupi animak amasu hena lana khanakhiduna hena lapnanabagi maram ohenbane. Aduna saunare hairasu nungsirabade saunadanaba amana amabu themlakpa ngainaroidabane. Aduga yariba makai phana saunarasu thamoi sengna nungsinaba oirabade pausu phaunanaba hotnadabane. Amana saurakpada amadi adum tapthagadabane. Magi nupido phone number block thamkhibane. Adugi thembagi matam sengdokpagi matamga phangkhidre. Phone number block thamkhradi pambai ama tawraga unagadabane. Lana khanaribada khanadanaba sengdoknanaba tanjangai dobane. Phana kanna hotnabane. Sengsu sengdoi. Ado adum yatre. Aya! Kongguda thawdagano pungnai.
ꯑꯩꯅ ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯤꯉꯩ ꯍꯣꯏ ꯃꯥ ꯑꯁꯨꯃꯥꯏ ꯒꯥꯔꯤ ꯊꯧꯔꯗꯤ ꯑꯩꯈꯣꯏ ꯁꯤꯔꯣꯏꯗ꯭ꯔꯣ ꯕꯥꯏꯛ ꯑꯅꯝꯕꯤ ꯑꯅꯤ ꯑꯍꯨꯝ ꯃꯣꯏ ꯑꯅꯤꯗ ꯈꯦꯠꯇꯦꯗ ꯈꯥꯈꯩ 150 ꯁ꯭ꯄꯤꯗꯇ ꯍꯦꯟꯒꯠꯈꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯂꯥꯏꯖꯅ ꯈꯪꯂꯤꯕꯗꯣ ꯂꯥꯡꯒꯣꯏꯅ ꯇꯞꯅ ꯁꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯒꯥꯔꯤ ꯈꯨꯊꯧ ꯑꯗꯨ ꯅꯪꯕꯨ ꯍꯦꯜꯃꯦꯠ ꯎꯞꯄꯧ ꯌꯥꯗ꯭ꯔꯣ ꯉꯁꯤꯗꯣ ꯅꯪ ꯎꯞꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯎꯞꯇ꯭ꯔꯕ ꯀꯩꯒꯤ ꯎꯞꯇ꯭ꯔꯤꯕ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥꯁꯨ ꯂꯩꯇꯅ ꯃꯔꯝ ꯂꯩꯌꯦ ꯅꯪꯒꯤ ꯃꯇꯧ ꯇꯝꯗꯕ ꯌꯥꯗꯕ ꯃꯔꯝ ꯌꯥꯝꯅ ꯂꯩ ꯑꯗꯣ ꯅꯪꯒꯤꯁꯨ ꯍꯦꯜꯃꯦꯠ ꯑꯃ ꯂꯩꯕꯤꯔꯅꯤ ꯑꯩꯅ ꯑꯗꯨꯒ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯜꯂꯛꯄ ꯅꯪꯅ ꯊꯤꯟꯕ ꯂꯧꯕ ꯂꯥꯛꯄ ꯇꯧꯍꯜꯂꯅꯤ ꯍ ꯑꯗꯨꯗꯤ ꯀꯩꯒꯤ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯤꯁꯤꯗꯤ ꯂꯥꯏꯖꯍꯦꯟꯗꯣ ꯂꯥꯡꯒꯣꯏꯒꯤ ꯊꯃꯣꯏꯗꯣ ꯀꯥꯏꯍꯧꯕ ꯍꯧꯔꯝꯃꯤ ꯊꯦꯝ ꯊꯦꯝꯗꯅ ꯂꯥꯡꯒꯣꯏꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯥꯏꯖꯍꯦꯟ ꯑꯃꯗꯤ ꯂꯥꯡꯒꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯣꯏ ꯑꯅꯤꯗꯣ ꯒꯥꯔꯤꯗꯨꯒ ꯄꯨꯟꯅ ꯇꯥꯇꯥ ꯃꯃꯥꯡ ꯑꯗꯨꯗ ꯐꯤꯕꯝ ꯀꯥꯏꯅ ꯇꯥꯇꯥꯗꯨꯅ ꯈꯣꯜꯂꯒ ꯄꯨꯏ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯥꯡꯒꯣꯏꯗꯣ ꯒꯥꯔꯤ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯖꯍꯦꯟꯗꯤ ꯇꯥꯇꯥꯒꯤ ꯆꯀꯥꯗ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯃꯄꯥ ꯇꯥꯗꯨꯅ ꯂꯥꯏꯖꯍꯦꯟꯒꯤ ꯃꯀꯣꯛꯇꯨ ꯇꯥꯇꯥꯒꯤ ꯃꯃꯥꯡ ꯆꯀꯥꯅ ꯍꯥꯟꯅ ꯇꯛꯈꯥꯏꯔꯕ ꯃꯇꯨꯡ ꯃꯁꯥꯗꯨꯁꯨ ꯑꯃꯨꯛ ꯇꯥꯇꯥꯒꯤ ꯃꯅꯤꯡ ꯆꯀꯥꯅ ꯑꯃꯨꯛ ꯇꯛꯈꯥꯏꯔꯝꯃꯤ ꯂꯥꯏꯖꯍꯦꯟꯒꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝꯗꯨꯗ ꯁꯥ ꯑꯣꯜꯂꯕ ꯂꯥꯡꯒꯣꯏꯗꯣ ꯇꯥꯇꯥꯒꯤ ꯒꯥꯔꯤ ꯆꯀꯥꯅ ꯅꯜꯂꯒ ꯊꯝꯂꯤꯕ ꯂꯥꯏꯖꯍꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯅꯕ ꯂꯥꯡꯒꯣꯏꯗꯨ ꯒꯥꯔꯤ ꯆꯀꯥꯗꯣ ꯁꯥꯒꯨꯝ ꯂꯥꯎꯅ ꯀꯞꯂꯒ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯥꯏꯖꯍꯦꯟꯒꯤ ꯃꯀꯣꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯂꯥꯏꯖꯍꯦꯟꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯍꯦꯟꯒꯤ ꯑꯁꯤꯐꯝ ꯑꯦꯛꯁꯤꯗꯦꯟ ꯇꯧꯐꯝ ꯂꯝꯕꯤꯗꯅꯤ ꯂꯥꯡꯒꯣꯏꯗ ꯃꯐꯝꯗꯨꯗ ꯀꯦꯟꯗꯜ ꯑꯃ ꯀꯠꯂꯒ ꯍꯤ ꯀꯞꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯣꯏꯗꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯕ ꯁꯣꯔꯅ ꯑꯃꯨꯛ ꯍꯜꯂꯛꯇꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ ꯃꯤꯍꯨꯜ ꯂꯦꯞꯈ꯭ꯔꯕ ꯊꯃꯣꯏꯗꯣ ꯄꯥꯝꯂꯛꯂꯦ ꯑꯣꯏꯁꯤꯟꯈꯤꯕꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯂꯛꯂꯔꯣꯏꯗꯕ ꯃꯤꯠꯇꯣ ꯄꯥꯝꯂꯛꯂꯦ ꯊꯑꯣꯏꯅ ꯑꯋꯥꯕ ꯄꯤꯔꯒ ꯅꯪꯅ ꯏꯃꯥꯡꯗ ꯁꯥꯟꯅꯕꯤꯔꯝꯂꯤꯕ ꯀꯨꯝꯍꯩꯁꯤ ꯀꯔꯤꯅꯣ ꯂꯥꯏꯖ ꯁꯤꯕꯒꯤ ꯆꯩꯅꯥ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯐꯪꯗꯅ ꯆꯠꯈ꯭ꯔꯕꯤ ꯅꯪꯅ ꯑꯍꯤꯡꯕ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕ ꯆꯩꯅꯥꯁꯦ ꯅꯪꯒꯤ ꯆꯩꯅꯥꯁꯨ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯤꯕꯁꯦ ꯃꯁꯤꯡ ꯈꯪꯗꯅ ꯋꯥꯔꯦ ꯆꯩꯅꯥꯁꯦ ꯂꯝꯕꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯤꯡꯊꯣꯏꯗ ꯃꯥꯒꯤ ꯑꯣꯇꯣꯗ ꯐꯝꯂꯒ ꯂꯥꯡꯒꯣꯏꯕꯨ ꯌꯦꯡꯂꯒ ꯀꯞꯂꯤ ꯃꯤꯅꯝꯕꯒꯤ ꯃꯍꯩꯅꯤ ꯇꯥꯝꯆꯥ ꯅꯪꯅ ꯐꯪꯖꯔꯤꯕꯗꯣ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯑꯍꯦꯟꯕ ꯊꯤꯕꯁꯨ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯑꯩ ꯅꯪꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯂꯤꯟꯊꯣꯏꯗ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯑꯣꯛꯇꯣꯗ ꯃꯌꯨꯝꯂꯣꯝꯗ ꯊꯧꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯨ ꯊꯦꯝꯃꯟꯕ ꯍꯥꯏꯕꯗꯨꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯕ ꯍꯣꯠꯅꯗꯅ ꯑꯗꯨꯝꯅ ꯃꯐꯠꯇ ꯈꯟꯈꯤꯕ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯊꯤꯟꯃꯜꯂꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯒ ꯀꯂꯛ ꯄꯦꯜꯂꯤꯕꯗꯣ ꯅꯤꯡꯉꯣꯟꯕꯤꯁꯨ ꯄꯥꯎ ꯇꯥꯔꯦ ꯃꯃꯥ ꯍꯟꯅ ꯄꯣꯛꯂꯝꯕ ꯃꯆꯦ ꯂꯥꯏꯖꯍꯦꯟ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯆꯦ ꯂꯥꯏꯖꯍꯦꯟꯗꯣ ꯂꯥꯡꯒꯣꯏꯒ ꯂꯣꯏꯅꯔꯝꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯃꯆꯦꯅꯤ ꯍꯥꯏꯕꯁꯨ ꯃꯆꯦꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯕꯨꯡ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯃꯄꯥꯒ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯂꯕ ꯀꯥꯟ ꯈꯪꯂꯛꯄꯅꯤ ꯃꯆꯦ ꯂꯥꯏꯖꯍꯦꯟ ꯅꯣꯡꯃ ꯅꯤꯡꯉꯣꯟꯕꯤꯗꯨ ꯃꯄꯥꯒ ꯃꯃꯥꯒ ꯄꯨꯟꯅ ꯂꯥꯡꯒꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯅꯤꯡꯉꯣꯟꯕꯤꯒ ꯂꯥꯏꯖꯍꯦꯟꯒꯗꯣ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯣꯏꯗ ꯑꯗꯨꯕꯨ ꯂꯥꯡꯒꯣꯏꯗꯤ ꯂꯤꯟꯊꯣꯏꯅꯁꯨ ꯍꯟꯅ ꯈꯤꯇꯪ ꯐꯥꯎ ꯌꯦꯡꯕꯤꯗꯕꯒ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯝꯕꯤꯗ ꯆꯠꯇꯦꯗ ꯈꯥꯛꯂꯤ ꯂꯥꯡꯒꯣꯏ ꯀꯥꯔ ꯃꯅꯨꯡꯗꯅꯤ ꯅꯤꯡꯉꯣꯟꯕꯤꯗꯨ ꯒꯥꯔꯤ ꯊꯧꯔꯤ ꯃꯄꯥꯗꯨ ꯑꯣꯏꯗ ꯐꯝꯂꯤ ꯏꯕꯦꯝꯃ ꯅꯕꯨꯡꯁꯦ ꯋꯥꯈꯜ ꯐꯥꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ खर सेनबीयू लामना मसीगुम्बा थौदोग असिदि हिदाकना लायेंगदबा नते नंग अइना हाइनिंग्लिसै वाखलबुदि तारमनुनि अइ खंगनि पाबुं ममाना थावाइगि लमनदि थावाइ अमना सिंगबा करिसु काइदब्रा खलि बेमा ngasi aina nakhoigi manakta hingba phanglibase thamoi sengba nabung asinani bema ngakta nada yaliba siriba sana kaya do magi khunna khita phau sokhidi bekte yawriba sel lak henbado mobile atangbado aina amukta launaba haibado ma maduda wakhal thadakhidi kanagumba ama oiramlabadi aibu hatoklaga lupa lak mari manga muki oigadaba aigi ngakna da yawriba sana singdo oina pukhini moi ahumdo mayumgi thongkalda gari do khami mapaga mamaga do gari dagi kumbaga ningonbina ima
Pabong, tamo do punna laymi na papame isil inaw punna laymi na ningi. Ningon bidu magi asangba amuba kardo tamna mu thaudoki amadi Langoi gi yum tamna thautharaklami. Mamita bi irachen maithong momon nokna. Ningon bina Langoi bu mikup kuding senabi ba hauri. Langoi gi damak kathoklabagum. Nong Langoi na ningon bigi kar mamangda mamit mana kusit kutna tonglaga hospital da ningon ga chatkibadu. Linthoi na lambi mataida hanubi amagi pot thangtharingai du uhawi. Linthoi du matomta kaina hoba yamna phai. Sawba haitaba te thanau thaba yamna haibanina. Ama sikrasu ahingba ina khunbi ama hekta phangki. Linthoi du masa matomta murum solaga auto du mamai leithok laga ningon bigi car do tanaraga thauki.